Esing Chaore si khoi number lai ne khoi mayam lamak Manipur gi laiba department concerned department sing da yo hakum chahi 2024 gi August tha da khoi gi namgi ba video to sai sida mayam ehang na chachari mafam si Loushipat hairiba mafam aduni Loushipat si krai da lege na khoi mayam punna chawang na khangmina si aduga Loushipat si kyam yam chawge haina Loushipat hairiba mafam si Kakching subdivision gi manung kona manung chana leiba aduma mafam amani aduga approximately 990 acres or asisi hectare to acres the onthok pa hairagana 400.67 hectares ko is equivalent to 990.04 acres asumana information phang Loushipat si Kakching gi subdivision manungda leiba saurangna mana koliba si 400.67 hectares according to the village directory gi matung inna aduga pan asina kadai fawa kanaba pi haibada pat su oirami thaina di adu hojik lambi khong fabadagi pat low uba dum yarba mafam ne ko ado mana kanaba si Kakching area da leiba iringban texam tentha chora then makha tarakpada langmaidong wawagai hianglam then makha chathagi beda sugunu asina singba mafam singda leiriba mioi singda kanaba piyaba mafam asida uriba agrigi pothok sing agrigi product sing nga fishery tawi yawi low uba yawi low ubna ayamane sidagi low uba alu thaba tilau thaba morok thaba ko koi nongmagi fangdaba nongmagi darkar oiba imungi punamak mafam asidagi su puthoi ngasi phawba numit nearly 10 to 15 days surak lava fawba sida kanana so khoi gi yengsinbagi mami si tadaba adudagi ehak chacharaga mafam asi video matek footage khara lawjarubani mayam punna makha yengminasi labuk lamang singsi yam greenery oire mioi baga yam nakna leiba mother nature haibiduni adugi madik fajeko mafam asina khajitang akhogi mathak kakhalaba mathak thangba sarukni swagi jaga se hanadi mamang sai ising thumbane ado arapada uriba church asi kunama uripse kunji nakanda church leiko asi matak hairiba kun aduni makoi kom kangbuni aduga sanamahi matam amada latpani maitei culture fajana chatpani hana ado haujikti Christian loina onre Christian loina changre Sunday numita pull up church kagre hidak nungla kariyam tawgidre mafam aduda yam santi oina peaceful oina leigre adu makha satarakai makha sidi fajana chaure singsi lauri saruk thume soroksi habet yogi di tawi ko hojik matam si loina khoi fau thanaraba yarba matam adani fau si tungiba lingaga fau tungiba su yaure yariba makai agi pamjabadi government da message asi government yongna yohan biba any concerned department concerned person or concerned department or higher authority or MLA mantri minister hojikti leite fajana chapchana popular government fajana laba matungda amaktang
ꯑꯃꯨꯛꯇꯪ ꯐꯖꯅ ꯃꯐꯝ ꯑꯁꯤꯕꯨ ꯌꯦꯡꯁꯤꯟꯕꯤꯌꯨ ꯍꯥꯏꯕꯒꯤ ꯔꯤꯀ꯭ꯋꯦꯁꯅꯤ ꯃꯦꯗꯤꯌꯥꯗ ꯑꯩ ꯊꯥꯒꯠꯆꯔꯤꯕ ꯑꯁꯤ agriculture amasung fishery farm singda achouba amangba hojik nange mamang sai su nange market tasu atukki matik sokselle protest tawbagi market close tawbagi loss of consumers and business confidence ko aduga hinganaba increase logistics cost rising customer prices supply chain breakdown fazana tawre haibadi market asi inflation fazana thoe haibagi mami achouba mayam hoje khoi thengnari bani adugi marak asida cherak sida amuksu koi mangna ubiriba awaba asini sorok tap nape to sorok si pakhala ka to reba saukhalai bra tari bra khangdre sing chau bse koi number lai ne koi mayam pulamak manipur ki laiba department concerned department sing da yahona lawa share to sinbiu comment to sinbiu any comment leragadi ege channel la thagachari basi hakum chu phajana chaw bane ba to kari chu khangbi de ba yengse bari low bari 100 tagina nearly 100 to 200 sumaina lai hai ba ko charangna ado ising pulap thumine ba farm to ba adagi low sigi mapasina khoigi lawgi saruk mamang sai su law lokte handaksu si law si kano kari khoigi fogdi hulba matungda pampen hunba loiraga phasana chawkholaba matungda ising na thungre ko to balising nearly 10,000 something di changre yam changhobudi oidri ado blab thungre hojik si adum akhoi ima oi nga phaba laine upai lete nga phaba dagi nga khani nga kasu achou nate kumsi di kano kaiba farm kaiba yaudri hojik pawdi adu nong ji khara ga muk taradi farm da muk attack taw khidoi ne ko maka yengminasi akum chahi 2024 gi august tha da hoigi namgiba video to sai sida amchara ko ani video sa koi father changaga mafam sida changaga karo toru bone ba koi father ga ichanu pa ga changaga nambane ba ko khoigi government gi compensation fangani haibadugi matang da compensation fangagi lowpari ana yaungani lowpari nearly 100 kumba adagi farm to wasing 100 plus orangani khali adu ma khoi DC office ta thajin bani adugi thajingi bagi adagi hojik namgi photo namgi video sida lejare ba ko geotech photo yauda yade na to hakhi bani wa adu matam do singak sam yau budu khoi kano sidagi chingkhong maya se asigi tungi chingkhong maya sidagi changa ga ta lambi power ko lambi power bai di low khoi gi lori di oiba lori mata kida swam kang yau hawang swam kang yau raga khoi changa ine changa ga asigi kano sida sorok sidagi tawraga photo name ya wana changa ga name ko adu maningomda thangba singsu moisu sangsellaga hi tonga changaga nambasu yam yaunagi bako yam wana changaga but hajaningi bedi khosai changa iba makhai wan ada isingdu thungre aduga isingdu thungra matun compensation fangai thajingi ba mayam prajasing thajingi ba mayam du ngasi bawa 2024 gi august 30 the number photo ni aduga September thada thajingi bane form sing hojik bawa
compensation sikiam bawa koi phangdri ko government gari biyeng sangi ge habdusu sabsana information laite media sing su kitang cover to biragadi fani nai khanje adoigi general da I hapchari si khoi gi media sing na su kitang information media sing na su kai bong yogurge kamai tawrige haibir sing su haibina sing bu department la iba sing su khajitang khanbi ra ko hojing Manipur ki situation sida adugi madik fatre any jaga any field da ko afhawa haibitu kam letre adu popular government athu matamda laani ha sutai tuna lagadi fane ba ko ado yam nungai jada ba adugi ngasai gi ai khakta na te nungai ro moi drisi hoi gi sida low uba hoi gi prajasing punamak warangane khali ko yamna chiraba tanja koi Manipur gi situation ji adugi wadik fatraba matam sida aduna government gi magai de gi miyeng athubada changbiraga kari kari no tawba yabadu haibidu akhoi mayamda ai haijabane ko ai gi amoida leiba mot adu funglok sabani media da hazitang miyeng thuna athu matamda changbiu haina haijari ai makha khajikadaga ai hapjarake the fire go hing we are over adugi madik social laba kogi naini daga khudi makta sum nam laitre low sing adagi market ta karwa tawriba low ubasing su punamak sida singdang ma haibu sarkar gi thabak tawba mati lolok chaho ba haidar imbiyo bisa tu mana kuat ni pak. Sina koi. Ni aku main hapsa gitu tu su. Hapsa kya? Esing Chaore. Aku tu loti. Pasana koi lo tu na. Pasana tu mai esing na. Channel asida yengbiriba khwai punamak like subscribe amasung comment box da comment isbirau aduga yariba makai video asi just entertainment tawrangai gi hapsaba nasade bako mayam da information pijai ni aduga yariba makai share to thok view aduga concerned person or concerned department da yongna ba sarkar na karisu more than 1 years ko asida karisu koi lan ina lan ama leire lan ama awaba ma adu 1 years sujila basida karisu miyeng changbi da adugi nungai jada ba adu leijadana I mayam da share tawjabani mayam su yariba makai share to thok view masi hajeraga mayam kare namya thangni jari any comment leragadi comment box ta thank you everyone thank you yai fare